ꯑꯁꯣꯝꯗ ꯑꯃꯤꯔ ꯅꯨꯄꯤ ꯑꯁꯤꯅ ꯃꯕꯨꯛꯇ ꯊꯥꯔꯨꯝ ꯑꯃ ꯇꯧꯗꯨꯅ ꯀꯥꯐꯤꯔ ꯅꯨꯄꯤꯕꯨ ꯊꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯕꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯁꯥꯎꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯂꯨꯞ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯑꯃꯤꯔ ꯑꯁꯤꯅ ꯁꯧꯕꯗ ꯑꯃꯤꯔ ꯑꯁꯤꯁꯨ ꯃꯀꯣꯛ ꯌꯥꯝꯅ ꯆꯥꯎꯔꯦ꯫ ꯑꯃꯤꯔꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯕꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯍꯧꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯥꯐꯤꯔ ꯑꯁꯤꯕꯨ ꯊꯝꯕꯤꯒꯅꯨ, ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯇꯥꯜꯂꯒꯅꯤ, ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯤꯔꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅꯝꯕ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯗꯔꯦ, ꯈꯥꯝꯃꯤ ꯌꯥꯗꯔꯦ꯫ ꯐꯔꯦ, ꯑꯩ ꯉꯁꯤꯃꯛ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯇꯥꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯌꯥꯎꯖꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯔꯨꯕ ꯃꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯖꯥꯜ ꯇꯧꯕꯤꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯇꯥꯟꯕꯤꯌꯨ꯫ ꯃꯨꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯌꯦꯛꯄ ꯂꯥꯏ ꯊꯝꯗꯨꯅ ꯈꯨꯔꯨꯝꯃꯤ, ꯇꯨꯜꯁꯤ ꯊꯥꯔꯦ, ꯍꯧꯖꯤꯛꯃꯛ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯃꯤꯌꯥꯝ ꯑꯁꯤ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯒꯤꯔꯣꯝꯗ ꯆꯠꯈꯤꯕ ꯌꯥꯎꯔꯦ꯫ ꯑꯃꯤꯔ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯊꯤꯟꯗꯅ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ꯫ ꯑꯃꯤꯔ ꯃꯥꯡ ꯊꯥꯔꯛꯇꯨꯅ ꯁꯨꯃꯥꯡ ꯌꯧꯔꯛꯏ꯫ ꯃꯤꯅꯤꯜ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯕꯤ ꯕꯦꯕꯤ ꯃꯄꯥꯟ ꯊꯣꯔꯛꯏ꯫ ꯑꯃꯤꯔꯅ "ꯅꯃꯥꯅꯆꯥ ꯊꯣꯔꯛꯎ, ꯋꯥ ꯍꯥꯏꯒꯦ"꯫ ꯖꯍꯦꯔꯥꯁꯨ ꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯅꯔꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯏꯉꯛ ꯉꯛꯏ꯫ ꯑꯃꯤꯔ ꯁꯥꯍꯦꯕꯄꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯅꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯀꯤꯔꯦ꯫ ꯃꯌꯥꯝ ꯑꯁꯤ ꯈꯣꯏ ꯑꯣꯝꯕꯒꯨꯝ ꯏꯌꯣꯝ ꯌꯣꯝꯁꯤꯜꯂꯦ꯫ ꯑꯃꯤꯔꯅ "ꯅꯈꯣꯏꯕꯨ ꯇꯨꯜꯁꯤ ꯊꯥꯔꯦ, ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯃꯨꯔꯇꯤ ꯑꯌꯦꯛꯄ ꯊꯝꯗꯨꯅ ꯈꯨꯔꯨꯝꯃꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯇꯣꯝꯕꯤ ꯕꯦꯕꯤꯅ "ꯀꯗꯥꯏꯗꯒꯤ ꯇꯧꯒꯗꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯨꯝꯕꯨ ꯈꯨꯝꯄꯥꯠꯇ꯭ꯔꯤꯉꯩꯗ ꯃꯨꯟꯁꯤꯅ ꯇꯥꯛꯇꯨꯅ ꯑꯅꯤ ꯑꯍꯨꯝ ꯆꯪꯈꯤꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ "ꯑꯁꯤꯗꯤ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯃꯌꯥꯝ ꯀꯗꯥꯏ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯀꯣꯏꯁꯟꯈꯤꯗꯨꯅ ꯐꯨꯛꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯋꯥ ꯇꯥꯔꯗꯨꯅ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯌꯥꯎꯏ꯫ ꯇꯨꯜꯁꯤ ꯑꯗꯨ ꯈꯣꯡꯄꯥꯛꯅ ꯅꯩꯍꯜꯂꯦ꯫ ꯏꯃꯨꯡꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯀꯣꯏꯅ ꯊꯤꯔꯦ, ꯆꯥꯏꯈꯥꯏꯔꯦ꯫ ꯃꯃꯥ ꯃꯆꯥꯕꯨ ꯑꯅꯤ ꯑꯍꯨꯝꯅ ꯐꯥꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯅꯤꯄꯥ ꯑꯅꯤꯅ ꯆꯟꯗꯣꯟ ꯑꯃꯁꯨꯡ ꯂꯥꯏ ꯊꯦꯡꯅꯔꯗꯨꯅ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯖꯍꯦꯔꯥꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯄꯣꯠ ꯑꯁꯤ ꯃꯌꯥꯝ ꯑꯁꯤꯒ ꯃꯨꯟꯅꯔꯦ꯫ ꯖꯍꯦꯔꯥꯅ ꯄꯣꯠ ꯑꯁꯤ ꯁꯠ ꯃꯨꯟꯗꯨꯅ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯅꯤꯄꯥ ꯑꯃꯅ ꯄꯥꯛ ꯐꯥꯏ꯫ ꯖꯍꯦꯔꯥꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯅꯤꯄꯥ ꯑꯅꯤ ꯊꯤꯅ ꯁꯣꯛꯂꯦ, ꯇꯨꯔꯦ꯫ ꯑꯃꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝ ꯂꯥꯛꯇꯨꯅ ꯆꯤꯡꯊꯨꯕꯤꯔꯦ, ꯌꯩꯔꯦ꯫ ꯄꯣꯠ ꯑꯁꯤ ꯖꯍꯦꯔꯥꯅ ꯀꯣꯟꯁꯤꯟꯈꯤꯕꯗ ꯏꯊꯥ ꯊꯥꯗꯣꯛꯇꯔꯦ, ꯎꯄ꯭ꯔꯥꯛꯅ ꯇꯨꯈ꯭ꯔꯦ, ꯆꯤꯡꯈꯠꯄ ꯐꯥꯎꯕ ꯌꯥꯗꯔꯦ꯫ ꯇꯣꯝꯕꯤ ꯕꯦꯕꯤꯅ ꯏꯆꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯧꯗꯨꯅ ꯀꯞꯂꯦ꯫ ꯃꯌꯥꯝꯅ ꯌꯩꯕꯤꯔꯦ, ꯀꯌꯥ ꯆꯩꯕꯤꯔꯦ꯫ ꯈꯔꯅ ꯆꯪꯈꯤꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯆꯩꯈꯥꯏꯕꯤꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯇꯤꯜꯂꯔꯦ꯫ ꯃꯌꯥꯝ ꯑꯁꯤ ꯑꯃꯤꯔ ꯑꯁꯤꯅ ꯏꯟꯊꯣꯛꯇꯨꯅ ꯈꯥꯝꯃꯤ꯫ "ꯅꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯂꯣ, ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯃꯌꯥꯝ ꯑꯁꯤ ꯂꯦꯞꯄꯤ꯫ ꯇꯣꯝꯕꯤ ꯕꯦꯕꯤꯅ "ꯆꯠꯊꯣꯛꯆꯔꯒꯦ, ꯌꯩꯕ ꯆꯩꯕꯁꯤꯗꯤ ꯇꯧꯕꯤꯔꯒꯅꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯕꯦꯕꯤꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯥ ꯆꯤꯡꯈꯠꯂꯨꯕꯗ ꯖꯍꯦꯔꯥꯗꯤ ꯁꯣꯔ ꯊꯤꯡꯗꯨꯅ ꯑꯁꯤꯕꯒꯨꯝꯅ ꯇꯤꯡꯗꯝ ꯂꯩꯔꯝꯃꯤ꯫ ꯄꯣꯠ ꯑꯗꯨꯗꯤ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ, ꯃꯌꯥꯝ ꯍꯟꯗꯣꯛꯄꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯃꯆꯥꯕꯨ ꯃꯇꯝꯕꯥꯛꯇ ꯀꯣꯜꯂꯦ꯫ ꯖꯍꯦꯔꯥ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯇꯣꯝꯕꯤ ꯕꯦꯕꯤꯅ "ꯏꯕꯦꯝꯃ, ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯁꯣꯛꯄꯤꯔꯔꯣꯏ, ꯏꯃꯥ ꯏꯆꯥ ꯆꯠꯂꯁꯤ, ꯍꯧꯒꯠꯂꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯐꯝꯍꯜꯂꯦ꯫ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯄꯨꯊꯣꯛꯆꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯅ "ꯅꯈꯣꯏꯒꯤ ꯅꯄꯣꯠ ꯑꯁꯤ ꯑꯃꯠꯇ ꯃꯥꯡꯍꯜꯂꯔꯣꯏ, ꯆꯠꯄꯗ ꯆꯠꯈ꯭ꯔꯣ, ꯃꯤ ꯊꯥꯔꯛꯇꯨꯅ ꯂꯧꯍꯜꯂꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯁꯨ ꯄꯨꯊꯣꯔꯛꯀꯦ, ꯆꯠꯄꯗ ꯆꯠꯂꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯃꯤꯔꯅ "ꯆꯠꯂꯣ, ꯅꯈꯣꯏ ꯅꯄꯣꯠ ꯃꯥꯡꯂꯒ ꯑꯩꯅ ꯁꯤꯡꯒꯅꯤ"꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯖꯍꯦꯔꯥ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯦ꯫ ꯃꯊꯥꯗ ꯀꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯏꯊꯥ ꯊꯥꯗꯣꯛꯇꯅ ꯃꯃꯥꯅ ꯏꯟꯗꯨꯅ ꯑꯗꯨꯝ ꯊꯣꯔꯛꯂꯦ꯫ ꯂꯝꯖꯥꯎ ꯌꯧꯔꯦ꯫
Mama macha asi makhoi ki mayum mapadudagi khara changthoraklaga lamjau lamlong amagi banandada chatpa ngamdaduna phamthare. Zahera gi masak mataw aduga leikhomda yeithatuna taraba asatpa thambalgumna mapina pungchot chotuna mama macha leire. Asatpa mina ikoi koisille wa marol khangba yawi khangdabana kayane. Pangan singbu saiba yaure. Pangan angang khara sangkhiduna leiriba pangan mayam aduda tammure. Saitup amamam paiduna sensilaktuna tomba miyana mang tharai. Kari nasi leiduna masibu kumairo maitei huigi masasing asidi. Maitei pakhang ama wa ingang ngangdana sangkhiduna tomiyana pairiba sai adu pak pharaga kanabuna nangna maitei haiduna sairiba adu haiduna sai adu pak satlaga sainadi phude. Makhazai ui thangbaduda tikhatuna khubakna thare. Pangan amana saina lawai tana haitharai. Ngakthokutuna pairiba sai aduna phuduna makokta soktuna ture. Tomiyana atei pangan singa phujilakpada atei maitei macha leiramibasing aduga changlaktuna pangan khara sokle. Maitei macha ama soktuna ture. Pangan mayam amuk phudoraktuna maitei macha areiba makhai phubada siba yana sokpa yaure. Pangandi hana sokpa mari manga aduda maitei macha taret nipal sokle. Sen khiduna pangan mayam changduna maitei macha manga taruk siba yana sokle. Hairubada thanana darkhas thau haibirakle. Simadi malanai ni haiba mafam khangnadaduna mi hatnare hairaga darkhas thau haibadi pangan hatlaga loire. Asumna haiduna maitei mayam changduna pangan nifu yankhaina maitei yankhai humfuga yena khibadu achauba lalama oire. Pangan macha 15-13 siba yana tunare. Amana amabu yengdare. Masigi inin asi khurai wangkhai pana mari pung amagi manungda sinkhare. Gopandi numit asi ngarang namidawai lawaida satpani. Karakpada lambida tare. Zahera mama masagi wani haibasi bhab tare. Selakpada sorhon khidare. Huina thallaba labukta masa mangnaba sanbidawna Gopal phuzilai. Zahera mama masabu thibada khangkhidare. Khanghawi haiba mi phauba phangkhidare. Wathok asigi wahaudok thiba saduna mama macha sitabu mipum khuding hangjarai. Kabo mayangi pausu natte. Adubu hangda hangjinaraga wafam amaga manarakte. Lawfam khanglaktere. Gopal asi handoktuna asikpa mafam amada phamme. Amamba thodok asigi manungda thaumai yaudaba ahingum maaduna wakhanna thirai. Zahera mama macha asidi maitei macha ama anina puduna satkhre. Sekolgi ingkhol masi amada paisa wala singna leiramba khangpok amagi manungda thanammi. Kharana sakhiduna sekol asigi mahajonda mama macha ani asi leijaba yanaba wangang nabikhi. Kharana mama macha bu sanghawi. Gopana handoktuna phamiba mafam adu mahajangi halakpa mising aduna lakpa lambi maya amada thokle. Nipa amana ta Gopal kaidawribano soklabara. Yainabadi mapana haiba leikhidabανina maru lukthaduna phamba aduda sokladuna tawramale haina khanare. Gopana sokti bungo pangan nupi mama macha aduna kadaida wafam asibu kamdauba. Asumna haiduna hangi. Wari apumba asi nipa asina loina lire. Mama masagi leifam tana Gopalga nipa asiga satkre. Masida wana kiba pukning. Sangkriba wakal mayam asina langna kiba angakpani. Zaherana kanagi wari. Gopana kanagi damak seli. Tomiyana singba Mahamadan kayana karigi damakno. Atopa maitei macha singaduna kanana kanabu yengduna lan nangiba siba yana sokpasu yaunare. Amirna magi nupi sing me khuding matam punamak asida masigi wari singbunna kayani. Wathok asigi angam tanabagi damak lina kiba ngangna kiba si loiba nattare. Uphul marik ki lamdam madu lauraga achauba lambi lamsang ama sabagum. Matamgi marik lauduna punsi sabani. Lamsang asida tungda marik nanthaubada lehowi haiba khangdana lehowi. Mamaidadi sana makup haplamba polang oiba haksang asina
ꯂꯝꯕꯤꯒꯤ ꯑꯔꯣꯏꯕꯗ ꯄꯣꯈ꯭ꯔꯥꯡ ꯑꯣꯏꯗꯨꯅ ꯇꯥꯗꯨꯅ ꯇꯣꯛꯏ꯫ ꯊꯋꯥꯏꯅ ꯏꯋꯥꯡꯃꯗ ꯎꯆꯦꯛ ꯑꯣꯏꯅ ꯄꯥꯏꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯍꯤꯗꯦꯟ ꯈꯨꯗꯤꯡꯗ ꯀꯨꯝꯗꯨꯅ ꯁꯅꯥ ꯈꯣꯟꯕ ꯀꯌꯥꯅ ꯂꯩꯀꯨꯞ ꯅꯤꯛꯊꯣꯛꯇꯨꯅ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯈꯣꯝꯖꯤꯜꯂꯤ꯫ ꯂꯩꯀꯨꯞ ꯑꯃꯇꯪ ꯅꯥꯟꯊꯍꯧꯕꯗ ꯁꯅꯥ ꯃꯀꯨꯞ ꯑꯃꯇꯪ ꯌꯥꯎꯈꯤꯅꯤ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯍꯣꯠꯅꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯗꯨꯅ ꯇꯨꯝꯗꯦ ꯆꯥꯗꯦ, ꯂꯥꯏꯔꯤꯛ ꯑꯃꯇꯪꯕꯨ ꯃꯥꯟꯅꯍꯟꯗꯦ꯫ ꯃꯊꯣꯠ ꯀꯥꯔꯛꯄ ꯑꯌꯥꯡꯕ ꯔꯊ ꯇꯣꯡꯗꯨꯅ ꯖꯍꯦꯔꯥ ꯀꯨꯟꯖꯣ ꯑꯅꯤꯅ ꯑꯁꯨꯝ ꯁꯥꯡꯕ ꯂꯝꯕꯤꯕꯨ ꯍꯦꯟꯗꯣꯛꯇꯨꯅ ꯂꯥꯛꯏꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯥꯡꯉꯤꯕ ꯎꯕꯗ ꯊꯕꯛ ꯌꯩꯅꯐꯝꯅꯤ꯫ ꯖꯍꯦꯔꯥꯒꯤ ꯄꯨꯟꯁꯤ ꯂꯝꯁꯥꯡꯗ ꯈꯣꯡꯀꯥꯞ ꯃꯃꯜ ꯅꯥꯏꯗꯕꯒꯤ ꯃꯥꯡꯕꯗꯤ ꯑꯃꯥꯡꯕ ꯑꯔꯥꯏꯕ ꯑꯣꯏꯔꯛꯂꯦ꯫ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯔꯛꯂꯦ꯫ ꯃꯃꯥ ꯃꯆꯥꯗꯤ ꯄꯥꯡꯒꯟꯒ ꯁꯣꯛꯅ ꯈꯣꯠꯅꯕ ꯌꯥꯗꯕ ꯃꯈꯩ ꯇꯥꯊꯤꯅꯔꯦ꯫ ꯃꯩꯇꯩꯒꯁꯨ ꯁꯣꯛꯅ ꯇꯤꯟꯅꯕ ꯌꯥꯗꯔꯦ꯫ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ꯫ ꯂꯝꯍꯥꯡꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯏꯪꯈꯣꯜ ꯂꯝꯖꯥꯎ ꯑꯃꯒꯤ ꯈꯥꯡꯄꯣꯛꯇ ꯂꯩꯔꯦ꯫ ꯒꯣꯄꯥꯟꯒ ꯅꯤꯄꯥ ꯑꯗꯨꯒ ꯆꯪꯂꯛꯏ꯫ ꯒꯣꯄꯥꯟ ꯎꯕꯗ ꯖꯍꯦꯔꯥ ꯅꯨꯡꯁꯥ ꯃꯄꯤ ꯍꯣꯜꯂꯤ꯫ ꯑꯅꯥꯕ ꯍꯨꯟꯗꯣꯛꯂꯕ ꯃꯤꯗꯧꯅ ꯄꯨꯡꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯇꯥꯗ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯖꯍꯦꯔꯥꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯃꯃꯥꯗꯤ ꯏꯉꯛ ꯉꯛꯏ꯫ ꯇꯣꯝꯕꯤ ꯕꯦꯕꯤꯗꯤ ꯒꯣꯄꯥꯜꯕꯨ ꯃꯁꯛꯇꯤ ꯎꯈꯤꯕꯒꯨꯝ ꯇꯧꯏ, ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗꯒꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯈꯪꯗꯦ꯫ ꯇꯣꯝꯕꯤ ꯕꯦꯕꯤꯅ ꯒꯣꯄꯥꯜꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥ ꯅꯆꯜ ꯑꯁꯤꯅ ꯇꯥꯗ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨꯗꯤ ꯁꯛ ꯈꯪꯗ꯭ꯔꯕ, ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯌꯥꯝꯅ ꯉꯛꯏ꯫ ꯑꯃꯨꯛꯇ ꯏꯃꯥꯗ ꯇꯥꯛꯎꯕ?" ꯒꯣꯄꯥꯜꯅ, ꯆꯨꯝꯃꯤ ꯏꯃꯥ, ꯑꯩꯕꯨ ꯏꯃꯥꯅ ꯈꯪꯉꯣꯏ꯫ ꯑꯩ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯃꯅꯥꯛ ꯑꯁ꯭ꯋꯥꯏꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯃ ꯂꯩ, ꯑꯩ ꯂꯤꯖꯒꯦ꯫ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯔꯦ꯫ ꯑꯩꯗꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯏꯃꯥꯅ ꯄꯣꯛꯄ ꯑꯩꯒꯤ ꯏꯆꯟ ꯑꯁꯤꯕꯨ ꯅꯣꯡꯃ ꯇꯣꯇꯤꯗ ꯎꯕꯅꯤ꯫ ꯃꯥꯕꯨ ꯎꯕꯗ ꯃꯤꯠꯇ ꯄꯤ ꯇꯥꯗꯨꯅ ꯑꯩꯅ ꯂꯦꯞꯄꯤ꯫ ꯃꯥꯁꯨ ꯑꯩꯒꯤ ꯏꯇꯧ ꯎꯕꯗ ꯏꯉꯛ ꯉꯛꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯟ ꯃꯥꯡꯈꯤꯕꯗꯤ ꯁꯤꯗ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯊꯃꯣꯏ ꯄꯨꯕ ꯌꯥꯗꯗꯨꯅ ꯑꯩꯅ ꯃꯥꯟꯅꯖꯕ ꯁꯛ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯗꯨꯅ ꯏꯆꯟ ꯑꯁꯤꯕꯨ ꯇꯥꯍꯜꯂꯤ꯫ ꯑꯩꯕꯨ ꯎꯔꯒ ꯇꯥꯗ ꯍꯥꯏꯅ ꯀꯧ, ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯃꯥꯅ ꯇꯥꯗ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯅ ꯏꯃꯥꯕꯨ ꯂꯥꯛꯇꯨꯅ ꯈꯪꯅꯖꯒꯦ ꯇꯧꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯛꯄꯅ ꯍꯥꯜꯂꯤ꯫ ꯑꯩ ꯂꯋꯥꯏ ꯆꯠꯄꯗ ꯂꯝꯕꯤꯗꯒꯤ ꯇꯥꯔꯛꯏ꯫ ꯌꯨꯝꯗ ꯆꯪꯉꯝꯗꯅ ꯏꯆꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ꯫ ꯇꯣꯝꯕꯤ ꯕꯦꯕꯤꯅ, ꯏꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯨꯝꯕ ꯃꯅꯤꯒꯨꯝꯕ ꯑꯃꯅ ꯊꯤꯔꯛꯄꯗꯤ ꯏꯆꯥꯕꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯔꯤꯅ ꯅꯪꯕꯨ ꯑꯣꯛꯀꯅꯤ? ꯅꯪꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯋꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯣꯏꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯆꯟ ꯄꯥꯡꯗꯕꯤ ꯅꯃꯥ ꯑꯅꯤꯃꯛꯀꯤ ꯉꯁꯤꯒꯤ ꯗꯁꯥ ꯑꯁꯤ ꯌꯦꯡꯈꯣ, ꯐꯠꯇꯕ ꯄꯥꯡꯒꯟꯒꯤ ꯖꯥꯠꯇ ꯄꯣꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯗꯨꯅ ꯒꯣꯄꯥꯜ ꯌꯦꯡꯗꯨꯅ ꯀꯞꯄꯤ꯫ ꯒꯣꯄꯥꯜꯅ, ꯇꯥꯟꯊꯣꯛꯆꯁꯅꯨ, ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯒꯨꯝꯕ ꯄꯥꯡꯒꯟꯅꯕꯨ ꯀꯔꯤ ꯇꯧꯖꯔꯒꯗꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯑꯀꯣꯟꯕ ꯇꯣꯇꯤ ꯃꯈꯣꯡꯗ ꯎꯅꯗꯨꯅ ꯅꯍꯥꯟꯒꯨꯝꯅ ꯑꯗꯨ ꯖꯍꯦꯔꯥꯒ ꯒꯣꯄꯥꯜꯒ ꯋꯥ ꯑꯃ ꯉꯥꯡꯅꯈꯤ꯫ ꯃꯃꯥꯡꯉꯩꯗ ꯏꯕꯦꯝꯆꯥ, ꯒꯣꯄꯥꯜ, ꯖꯍꯦꯔꯥ ꯑꯍꯨꯝ ꯏꯕꯦꯝꯆꯥꯒꯤꯗ ꯍꯥꯏꯅꯈꯤꯕꯒꯨꯝ ꯖꯍꯦꯔꯥ ꯑꯁꯤꯗ, ꯇꯥꯗ ꯒꯣꯄꯥꯜ, ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯀꯨꯟꯖꯣꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯥꯡꯅꯕ ꯑꯩꯒꯤ ꯏꯄꯣꯛ ꯑꯁꯤꯗ ꯇꯧꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯍꯦꯔꯥꯅ ꯇꯁꯦꯡꯅ ꯈꯨꯝꯈ꯭ꯔꯦ꯫ ꯒꯣꯄꯥꯜꯅ ꯖꯍꯦꯔꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯅ ꯌꯥꯅꯤꯡꯕꯃꯛ ꯊꯣꯛꯈꯤ꯫ ꯍꯤꯟꯗꯨꯅ ꯀꯔꯝꯅ ꯃꯨꯁꯜꯃꯥꯟ ꯂꯨꯍꯣꯡꯒꯗꯒꯦ? ꯏꯇꯤꯍꯥꯁ ꯀꯔꯝꯕꯗꯕꯨ ꯍꯤꯟꯗꯨꯅ ꯍꯤꯟꯗꯨ ꯑꯣꯏꯗꯨꯅ ꯃꯨꯁꯜꯃꯥꯟ ꯂꯨꯍꯣꯡꯕ ꯇꯥꯔꯛꯇ꯭ꯔꯤ? ꯀꯨꯟꯖꯣ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ꯫ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤ ꯍꯤꯡꯉꯔꯣꯏ꯫ ꯀꯨꯟꯖꯣ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯦꯞꯇꯅ ꯒꯣꯄꯥꯜꯅ ꯀꯨꯟꯖꯣꯗ ꯆꯤꯊꯤ ꯑꯃ ꯏꯈꯤ꯫ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤ ꯍꯤꯡꯉꯔꯣꯏ꯫ ꯀꯨꯟꯖꯣ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯒꯣꯄꯥꯜꯅ ꯀꯨꯟꯖꯣꯗ ꯆꯤꯊꯤ ꯑꯃ ꯏꯈꯤ꯫ ꯆꯤꯊꯤ ꯑꯁꯤ ꯐꯪꯕꯗꯒꯤ ꯖꯍꯦꯔꯥꯕꯨ ꯅꯤꯡꯖꯕꯒꯤ ꯁꯥꯔꯝꯕ ꯐꯨꯔꯥ ꯗꯂꯥꯟ ꯄꯨꯝꯕ ꯑꯗꯨ ꯀꯤꯟꯊꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯎꯐꯨꯜꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯃꯃꯥꯏ ꯅꯦꯟꯈꯤꯕꯅꯤ꯫ ꯅꯥꯀꯣꯡ ꯑꯅꯤ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯥꯒꯤ ꯂꯩꯔꯥꯡ ꯁꯥꯠꯈꯤꯗꯔꯦ꯫ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯈꯤꯗꯔꯦ꯫ ꯅꯤꯡꯕ ꯀꯥꯏꯕ ꯋꯥꯛꯆꯤꯡꯒꯤ ꯑꯈꯥꯕ ꯎꯟꯒꯤ ꯃꯁꯛ ꯑꯣꯏꯕꯅ ꯒꯣꯄꯥꯜꯒꯤ ꯆꯤꯊꯤ ꯑꯗꯨꯅ
ꯑꯁꯤꯒꯨꯝꯕ ꯕꯁꯟꯇꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯄꯨꯔꯛꯄꯕꯨ ꯃꯥꯡꯍꯟꯕ ꯍꯧꯔꯛꯏ꯫ ꯀꯨꯟꯖꯣꯅ ꯋꯥꯈꯤꯕꯁꯤ ꯋꯥꯈꯜꯅ ꯇꯥꯟꯅꯕ ꯐꯪꯕ ꯃꯐꯝ ꯃꯇꯝ ꯅꯠꯇꯔꯦ꯫ ꯄꯨꯛꯅꯤꯡ ꯌꯧꯕꯗ ꯋꯥꯔꯕ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯃꯤꯀꯨꯞꯇ ꯀꯣꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯎꯠꯇꯔ ꯃꯦꯔꯨꯗꯒꯤ ꯗꯈꯤꯟ ꯃꯦꯔꯨ ꯐꯥꯎꯕ ꯅꯣꯡꯊꯥꯡꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯌꯧꯏ, ꯍꯦꯛ ꯍꯜꯂꯛꯏ꯫ ꯃꯥꯅ ꯈꯟꯕꯗ ꯃꯃꯩꯗꯗꯤ ꯖꯍꯦꯔꯥ ꯑꯁꯤꯕꯨ ꯇꯤꯡꯈꯪꯅ ꯀꯣꯏꯅ ꯄꯥꯛꯅ ꯍꯧꯕ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯅ ꯎꯔꯛꯂꯦ꯫ ꯀꯥꯆꯤꯟ ꯆꯤꯡꯊꯣꯛꯂꯦ꯫ ꯂꯩꯔꯥꯡ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯈꯨꯠꯅ ꯂꯥꯝꯕꯁꯨ ꯌꯥꯗꯔꯦ꯫ ꯃꯃꯩꯗ ꯊꯥꯗꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯔꯣꯏꯗꯧꯔꯦ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯦ꯫ ꯋꯥꯈꯟꯇꯅ ꯊꯥꯗꯣꯛꯏ, ꯄꯨꯛꯅꯤꯡꯅꯗꯤ ꯌꯥꯗꯦ꯫ ꯋꯥꯈꯟꯒ ꯄꯨꯛꯅꯤꯡꯒ ꯑꯅꯤꯅ ꯆꯤꯡꯅꯔꯛꯄ ꯑꯁꯤꯗ ꯀꯨꯟꯖꯣ ꯑꯁꯤ ꯊꯕꯥꯛ ꯁꯦꯒꯥꯏꯒꯗꯧꯔꯦ꯫ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯋꯥꯈꯜꯅ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯀꯨꯟꯖꯣꯕꯨ ꯃꯕꯨꯛꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯊꯣꯛꯅꯤꯡꯕꯅ ꯂꯩꯕ ꯌꯥꯈꯤꯗꯔꯦ꯫ ꯃꯕꯥꯏ ꯑꯅꯥꯕ ꯑꯗꯨꯕꯨ ꯄꯨꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯖꯣꯔꯍꯥꯠꯇꯒꯤ ꯗꯤꯃꯥꯄꯨꯔ ꯇꯥꯅ ꯄꯨꯊꯣꯔꯛꯂꯕꯅꯤ꯫ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕꯅꯤ꯫ ꯈ꯭ꯋꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯈꯪꯏ꯫ ꯑꯁꯤꯕꯨ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯖꯔꯨꯔꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯔꯦ, ꯊꯣꯛꯂꯕ ꯑꯃ ꯊꯣꯛꯆꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯌꯥꯅꯤ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯒꯤ ꯗꯤꯃꯥꯄꯨꯔ ꯌꯧꯕꯗꯗꯤ ꯑꯅꯥꯕꯁꯤ ꯂꯣꯏꯔꯦ ꯍꯥꯏꯅꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯧꯕꯗꯗꯤ ꯌꯥꯗ꯭ꯔꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯉꯔꯥꯡ ꯀꯨꯟꯖꯣꯅ ꯗꯤꯃꯥꯄꯨꯔꯗ ꯊꯨꯡꯕ ꯉꯁꯤ ꯑꯁꯤꯅꯤ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯕꯨ ꯄꯥꯡꯒꯟ ꯃꯌꯥꯝꯅ ꯇꯥꯟꯊꯣꯛꯈꯤꯕꯁꯤ꯫ ꯀꯨꯟꯖꯣꯅ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯆꯤꯊꯤ ꯑꯃ ꯒꯣꯄꯥꯟꯗ ꯑꯃ ꯑꯅꯤ ꯑꯁꯤ ꯏꯔꯛꯏ꯫ ꯃꯌꯨꯝꯒꯤ ꯆꯤꯊꯤ ꯑꯁꯤ ꯊꯨꯡꯈ꯭ꯔꯦ꯫ ꯒꯣꯄꯥꯜ ꯑꯁꯤꯗꯤ ꯊꯨꯡꯉꯗ꯭ꯔꯤ꯫ ꯆꯤꯊꯤ ꯑꯁꯤ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯄꯤꯔꯛꯄꯗ ꯒꯥꯔꯤ ꯊꯧꯕꯁꯤꯡꯅ ꯅꯤꯁꯥ ꯑꯗꯨ ꯁꯦꯛꯃꯥꯏꯗꯒꯤ ꯍꯧꯅ ꯉꯥꯎꯈꯤꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗ ꯑꯗꯨꯝ ꯆꯤꯊꯤ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯒꯤ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯒꯤ ꯆꯤꯊꯤ ꯐꯪꯗꯨꯅ ꯃꯕꯥꯏꯒꯤ ꯃꯅꯥꯛꯇ ꯊꯨꯡꯉꯔꯦ꯫ ꯒꯣꯄꯥꯟꯒꯤ ꯆꯤꯊꯤ ꯑꯁꯤ ꯍꯜꯂꯛꯇꯦ꯫ ꯀꯨꯟꯖꯣꯗꯅ ꯐꯠꯇꯗꯨꯅ ꯇꯧꯔꯕ꯭ꯔꯥ? ꯃꯤ ꯄꯨꯝꯕꯗꯤ ꯇꯧꯐꯗꯕ꯭ꯔꯥ? ꯃꯕꯥꯏ ꯑꯁꯤꯕꯨ ꯐꯔꯁꯅꯨ ꯍꯥꯏꯕꯁꯨ ꯁꯤꯔꯁꯅꯨ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯅꯤꯡꯕ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯨꯅ ꯌꯧꯒꯦ ꯍꯥꯏꯕ ꯑꯁꯤꯇ ꯃꯅꯤꯡꯈ꯭ꯔꯦ꯫ ꯃꯆꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯕꯥꯏꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯕꯗꯨꯗ ꯈꯔ ꯐꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯂꯕ ꯎꯆꯦꯛꯀ ꯃꯥꯟꯅꯔꯦ꯫ ꯄꯥꯏꯅꯤꯡꯉꯤ꯫ ꯊꯕꯛ ꯑꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯗꯤ ꯀꯔꯤꯒ ꯁꯣꯏꯅꯈꯤꯒꯗꯒꯦ, ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯈꯤꯠ ꯂꯨꯅ ꯇꯧꯅꯕ ꯑꯁꯤ ꯅꯤꯡꯊꯧ ꯈꯟꯕꯗꯗꯤ ꯅꯥꯀ꯭ꯔꯤ ꯆꯀ꯭ꯔꯤ ꯐꯥꯎꯕꯅꯤ꯫ ꯂꯨꯅ ꯇꯧꯏ, ꯇꯧꯅꯔꯛꯂꯒ ꯈꯤꯠ ꯀꯣꯝꯃꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅ ꯃꯥꯜꯂꯦ꯫ ꯃꯄꯨ ꯈꯟꯕꯗ ꯏꯟꯊꯣꯛꯄꯤꯔꯕ ꯅꯥꯀ꯭ꯔꯤ ꯆꯀ꯭ꯔꯤꯅ ꯖꯤꯔꯤ ꯃꯥꯅꯥ ꯆꯥꯔꯤꯕ ꯑꯁꯤ ꯃꯁ꯭ꯋꯥꯏꯗ ꯑꯣꯛꯐꯝ ꯊꯣꯛꯏ꯫ ꯀꯨꯟꯖꯣ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯣꯛꯅꯤꯡꯕꯒꯤ ꯑꯋꯥꯕꯁꯤ ꯀꯨꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯄꯨꯛꯅꯤꯡ ꯑꯁꯤ ꯈꯔꯗꯪ ꯈꯥꯡꯍꯩꯕ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯀꯨꯟꯖꯣꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯐꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯖꯍꯦꯔꯥꯒꯤꯗꯃꯛ ꯋꯥꯕꯁꯤ ꯈꯔ ꯌꯥꯡꯂꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯋꯥꯠꯂꯛꯄ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯑꯋꯥꯕꯕꯨ ꯇꯣꯏꯅꯔꯛꯇꯨꯅ ꯍꯩꯅꯔꯛꯇꯨꯅ ꯑꯋꯥꯕ ꯈꯪꯉꯤꯕ, ꯍꯥꯏꯕꯗꯤ ꯑꯋꯥꯕꯒꯤ ꯑꯔꯨꯝꯕ ꯋꯥꯊꯔꯛꯂꯕ ꯑꯁꯤꯒ ꯑꯍꯥꯟꯕ ꯃꯔꯝꯅꯤ꯫ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯒ ꯂꯩꯔꯤ꯫ ꯍꯟꯗꯛ ꯃꯕꯥꯏ ꯄꯨꯊꯣꯔꯛꯄ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯤ ꯍꯥꯏꯕꯁꯤ ꯀꯨꯟꯖꯣꯅ ꯃꯔꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯆꯦ ꯂꯥꯛꯂꯦ꯫ ꯑꯅꯤ ꯁꯨꯔꯦ꯫ ꯍꯨꯟꯗꯣꯛꯂꯝꯂꯕꯗꯤ ꯌꯥꯕ ꯊꯣꯛꯇꯦ꯫ ꯃꯆꯦ ꯑꯁꯤ ꯅꯨꯄꯤꯅꯤꯅ꯫ ꯇꯧꯕꯗꯤ ꯗꯤꯃꯥꯄꯨꯔ ꯃꯩꯇꯩ ꯃꯆꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯤꯅ ꯃꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯃꯕꯥꯏ ꯑꯅꯥꯕ ꯑꯁꯤ ꯊꯝꯃꯤ꯫ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨ ꯂꯣꯛꯇꯒꯤ ꯃꯅꯤꯒꯨꯝꯃꯤ꯫ ꯃꯈꯨꯠꯃꯛꯅ ꯃꯁꯦꯟ ꯇꯤꯡꯅ ꯑꯅꯥꯕ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯃꯅꯤ꯫ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗꯒꯤꯅꯤ꯫ ꯃꯆꯦ ꯂꯥꯛꯂꯒ ꯑꯁꯤꯗꯒꯤ ꯀꯨꯟꯖꯣ ꯑꯁꯤ ꯐꯝꯕ ꯆꯥꯕ ꯑꯁꯤꯗꯒꯤ ꯍꯦꯟꯗꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔ ꯊꯣꯛꯄꯗꯗꯤ ꯃꯌꯥꯗꯔꯦ꯫ ꯗꯤꯃꯥꯄꯨꯔ ꯁ꯭ꯇꯦꯁꯟꯗ ꯃꯤ ꯑꯆꯠ ꯑꯋꯣꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯅ ꯅꯝꯗꯨꯅ ꯐꯥꯈꯤꯕꯁꯤꯅ ꯑꯋꯥꯕ ꯌꯥꯡꯂꯛꯄꯒꯤ ꯃꯔꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯔꯝ ꯑꯃꯅ ꯒꯣꯄꯥꯟꯅ ꯄꯤꯔꯛꯄ ꯆꯤꯊꯤꯗ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯤꯔꯒ ꯄꯨꯛꯆꯦꯟ ꯇꯤꯟꯅꯕꯒꯨꯝ ꯉꯥꯡꯅꯔꯤ꯫ ꯑꯩꯗꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯌꯨꯝ ꯀꯧꯕ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯤ꯫ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯇꯣꯠꯂꯒ ꯑꯔꯦꯝꯕ ꯑꯁꯥꯗ ꯇꯥꯒꯗꯧꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯈꯟꯕ ꯌꯥꯟꯕ ꯑꯆꯨꯝꯕꯒꯤ ꯃꯊꯛꯇ ꯀꯂꯝ ꯈꯤꯇꯪ ꯆꯥꯎꯁꯤꯟꯈꯤ, ꯀꯛ ꯌꯦꯠꯈꯤ꯫ ꯈꯤꯇꯅꯤ ꯍꯥꯏꯕ ꯈꯤꯇ ꯑꯁꯤꯅ ꯃꯩ ꯆꯠꯂꯤ꯫ ꯄꯨꯡꯀꯥꯏ ꯀꯥꯏꯕꯅ ꯐꯩ꯫ ꯃꯩ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏ꯫
ꯁꯤꯖꯤꯟꯅꯔꯒ ꯃꯩ ꯑꯁꯤꯗꯒꯤ ꯈꯥꯏꯕꯣꯛ ꯇꯥꯈꯤꯒꯗꯔꯥ? ꯍꯨꯟꯇꯣꯛꯁꯤ ꯀꯗꯥꯏ? ꯃꯁꯤꯅ ꯂꯨꯕ ꯃꯔꯨꯗꯤ ꯈꯟꯐꯝ ꯊꯣꯛꯇꯦ꯫ ꯆꯥꯁꯤ ꯃꯔꯨ ꯍꯨꯟꯇꯣꯛꯁꯤ ꯃꯇꯣꯡ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯈꯥꯏꯕꯣꯛ ꯇꯥꯔꯕꯗꯤ ꯀꯥꯏꯔꯦꯗꯣ, ꯕꯁ ꯐꯔꯦ ꯍꯥꯏꯕ ꯂꯥꯏ꯫ ꯈꯤꯠ ꯑꯁꯤꯅ ꯀꯨꯟꯖꯣ ꯃꯕꯨꯛ ꯑꯗꯨ ꯃꯔꯤ ꯆꯠꯂꯤ꯫ ꯅꯤꯡꯉꯨꯗꯨꯅꯕꯨ ꯀꯥꯟꯅꯔꯣꯏꯗꯧꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯃ ꯂꯥꯛꯑꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯀꯨꯟꯖꯣ ꯖꯍꯦꯔꯥꯕꯨ ꯂꯥꯏꯔꯞ ꯈꯜꯂꯛꯏ꯫ ꯈꯤꯠ ꯍꯥꯏꯕ ꯑꯁꯤꯅ ꯀꯥꯏꯈꯤꯕꯕꯨ ꯒꯣꯄꯥꯜꯒꯤ ꯆꯤꯊꯤ ꯎꯠꯇꯔ ꯇꯧꯔꯛꯇꯦ꯫ ꯀꯔꯤꯅꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯊꯤ ꯏꯔꯛꯇꯔꯦ꯫ ꯒꯣꯄꯥꯜꯅ ꯄꯤꯈꯤꯕꯁꯤ ꯆꯤꯊꯤ ꯑꯅꯤꯔꯛ ꯁꯨꯔꯦ꯫ ꯎꯠꯇꯔ ꯑꯃꯠꯇ ꯐꯪꯈꯤꯗꯔꯦ꯫ ꯀꯨꯟꯖꯣꯅ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯣꯔꯍꯥꯠ ꯊꯨꯡꯉꯨꯕ ꯀꯨꯟꯖꯣꯅ ꯗꯤꯃꯥꯄꯨꯔ ꯁ꯭ꯇꯦꯁꯟꯗ ꯄꯣꯊꯥꯔꯤ꯫ ꯖꯍꯦꯔꯥ, ꯒꯣꯄꯥꯜ, ꯇꯣꯝꯕꯤ ꯕꯤꯕꯤ ꯑꯍꯨꯝꯗꯤ ꯑꯀꯥꯁ ꯄꯥꯇꯥꯜ ꯈꯟꯅꯔꯤ꯫ ꯃꯃꯥ ꯃꯆꯥꯅ ꯏꯔꯥꯛꯅꯔꯕ ꯃꯤꯅ ꯀꯪꯐꯥꯜ ꯐꯪꯕꯒꯨꯝꯅ ꯒꯣꯄꯥꯜꯕꯨ ꯊꯃꯣꯏꯗ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯒꯣꯄꯥꯜꯅ ꯃꯃꯥ ꯃꯆꯥꯕꯨ ꯑꯋꯥꯡꯕ ꯎꯗꯒꯤ ꯂꯣꯛꯆꯔꯨꯕ ꯎꯆꯦꯛ ꯃꯆꯥꯒꯨꯝꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯣꯝ ꯃꯌꯥꯈꯣꯏꯅ ꯎꯆꯦꯛ ꯃꯆꯥ ꯆꯥꯕ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯇꯣꯝꯕꯤ ꯕꯤꯕꯤꯅ ꯎꯄꯥꯏ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯎꯗ꯭ꯔꯦ꯫ ꯁꯗꯤꯌꯥꯗ ꯂꯩꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯃꯇꯥꯈ꯭ꯔꯦ꯫